Hello people, welcome back. Mayam nungairibo, kamai torige. Kainone ngasi blog shidi aina college tamlingeigi koigi department ki oiba koigi tour chatpagi ne buka adugi video matek amani adi adugi je kya memory di lehodre adubu memory oina bado togi adam ichanupi me ichanupi degi wana collect tawraga khachitang orsu memory oina ba admai tawraga semjaba aduma video ama khakne hariba koigi department ki oba kaino to bo chat pase koigi Phayeng Heiyu park hariba mafam asida chatlaga admai to chagi bagi chatkhibagi tour chatkhibagi ne adu yam phadana suna di yaudre yam tena kara khak di yaure adu mayam punna video se minase adu bagi video mo oidoine adu mafam do khoina chalo matam da di adum yang kain kana phaja bodi oi hode du hauji tiam phajare haidana mayam na haire ado mayam su amtang visit tobiyo ado tari mayam video se makhata na yeng minarase yam ka hena sang badi or adum short minute ama adum